तमथीरबा कोरोना वायरस लाइचेट मरम ओइरगा चाइनादा Leikhidaba Meegi masing chamapan ge nipan Sukhre aduga Laichat asina sokhalaba Meegi masingna lising nimfu yokre haina China gi National Health Commission na lauthokre ngarang khaktada mioi maudraga taret sikhiba loinana anoba case lising ohumga Humfuga nitoi confirm tauki amaromda mioi lising ohumga channiga marifuga mathoina hospital da lying laba matungda fagalakpadagi disaster taukhre hari nakal amaromda India ge health minister Harshvardhan na ngasi parliament ta thamkiba wafam amada Kerala da Laichat asigi case ohum thengna khrabasu India na Laichat asidagi ngakthokna ba hanadagi hona sem saduna lairi hojik fawda Laichat ba section thaurang singi manungda flight lising amaga chamaga taraga nipan gi screening sathakre haiba wafam thamki Nakalam Romda, Sainada, coronavirus number Oduna Sikiba Meegi Masing Housing Fawda Puna Chamapan Genipan, Yokiba Loinana, World Health Organization na Luchingba export team ama Vajingda Pankre, Makoina Tamthiraba Laichat Asi Tengana Bagidama, Laybak Aduda Mating Pangatori, coronavirus na si Leba Meegi Masing Asi, Haukiba Kumza Lising Ani ahumda sandora kiba SARS na sihen kiba masingdagi henkre hari laina Laichat asi hauzik fawda yamdrabada tongan ba laiba kunga tareta sandora kre haina mioi punna lising nimfuga chamaga humdraga mathoi nahankre ngarang Prime Minister Narendra Modi na Laichat asi thengnabada India na China da mateng pangani haina phongdokiba laikre